Manipur Laingakna lambi pakthoknaba honarliba asi miyamgi yaifanabani adubu lamlai asigi manung channa laiba khun kayagi lambi mataida leijaruba yung kayagi mioi singdi laifam leitadana kuipai paiduna refugee amagumna migi mayumda saidangduna achoba wahang ama sumana laliwaja lay migi mayumda saidangduna laibagi awaba kayamam hakthengna thengnaraba masada awaba kayam phangle hanasu Kiamusu awaba fongdolakli amadi nongda awang laikai da leiba mioi singna chinduna paugi mifam amada haikibada akoigi lejariba laikai adugi sorok haidi mafam duda lejariba singdugi awaba kaya ama sida akoigi freski mifam da fongdolakliba si moyangthem surjit dana fongdokibada hojiki lejariba yumfam asidagi hena su lejade ipa haktaktagi chahi humputra marom hena Lerak mafam asida aibu popiba ipabusu laikidre amadi mafam sidagi henasu atopa lowing kolam tasu leijade mafam asida apang masuduna leijaba khunja singni hainasu awaba kayam phongdokleri oja masi matana kai mothambini oja Rakishore kanoni asi am kupna akoi yengshin basangi ko aduga madugi mari lena thabak sing thindadana lokat basangi amaromda ngasagi lambi pak thokpa haibasi kanoni plan city natraga plan village ko ama oirakna bada yumpham oiba kana pot amani ko maram aduna lakatoriba mioibasina hingadu adugi mate akoi sai lising manga hingi aidana another kana hundreds of years akoi hingi doine bako aduna akoi se plan tawdaba yadaba haiba tare akoi city oiro ama oiro aduna lambi thong phatraga di communication ko singli nauri phatraga di mioibi health phatte dane ko iram nala adune ni ate ising thomiba adagi kana thoyuse ko iram nala phattaba sing nauri sengdaba haiba tare aduna siguma mayam sigi perspective yung kana plan city ko unplanned city gaina leiba sida malengi mafam ayam se plan city wina changjala abani akoi isu plan city di yumpham oira kanda tungi miron kaya gi dangte yenga kanda ngasagi phajaba lambi ama thamauba madugi marki inter village road sing phajana thamauba ko ngada city si ama thoktai ko sigi miyeng da phajana yengba asida aikoina hojik hari dudi ngasagi magi system ama leibam to e habani da kanagumba lambi ki matai da lariba mi sing asigi hak sina karino haibase tasengna madu enclosure ra lamsi mana hana patata da bida state land da license ma yumla haiba amayam kana ningsi jena yeng ma sangi ko aligi natre hairaga di madu khudakta heta takthok du yadi haibani aina su yada ba pot amani haibani da mangon da kari ma khara rehabilitation gi process e even magi masagi on land oiramba taraga di like aku airport myam takthok ki matam da achaw village hongi dana akoi gi airport se chawthok ki matam da village mayam ma maninglom da hongaga loi leira matung da hongtok loi matung di airport develop tawgi dana isim nisang mani ko khudam da hangak pasida laingon gi mayam displace tawgi matam da mafam hongi dana ko hana ngasai laigedari ba mi du se usek tona laiba yada bani na magi chapchaba settlement policy amakhak tawra matung da secure oiba kanogi magi rehabilitate tawgi secure position amadu leira kan da ngasai eviction gi process tawda bane but eviction if necessary is to be done for the sake of things to come ko right in future neba matung da lakadari mayam sigi yenga kan da lam takthok kadong neba ai fajan takthok kadong neba tawda di mayamgi lam khopsillaga leiramba potu madi khudaktam takthong phare mamdi akoi maji lana interest wana te ko tungi yenga kan aduga enclosure mama pata hana pairaga leijaba aduga magi lam oijiba mi ama khaki yum takthokpa haibasidi masidi mi du hana fazana convince tawga yanaraga rehabilitate tawla kan magi leibham ama piraga mayum kai saraga thamaba matungda yare ko hara kanda tawgudo pot amani haibani da adu karino haibdo khoi ngasi ngangnari ba khangdrieba whether madu enclose tawber lamla natraga magi ownership leiba lamla haibdu madu fazana kanu mayam khangminasi aduga laikai gi myam nasu madudida kanoni lanai wena nataba ko miyam gi ihau adum lakpham thoi maramdi local amada laikai amada club leidi magi ko mayam leidi duna kana go khara awaba taraga di maram chadana awaba tahallaga di madugi issues da laikai club na intervention piba changi aduga sagi awaba tariba mido madugi oiba justice amakak haiba tare ko madu thuna phangangadabani but eviction di tawdong ni sinida angi ka lambi thong si ari ngai phangbu phangaga di ne phajaba magi demarcation
attention mai keno me am thambi ge dong ni haibani da maram di lambi haijidi lanai gi wa nateba ko lambi haijini lore any chatpa khopa hospital chatpa ama chapa school chatpa ama taw lambi gi kuthang da lakte lambi nuai draga di wakhan ju nuai te ko aduna punam si development gi kanu loi thindori bani yenga kanda haiba pose si eviction jam phan tawri thagat ni na kalam de ko ram madui protest tawraga su ko bazar kari gi ama lai lepi ganu hai ni tawbi wai bani atang dang semtok pi ho wai bani tawbudadi semtok ma matam du da yamda angam mathau ka ta force tawbi nu hai bani kan masai pata lai jaba ma tau taragadi madu matam pasana lobby ra kana rehab te taro tawbi wai bani encro pasana define tawraga tohum thoi maram aduna mayam sigi attention se concern authority na jula honi den laikai gi kan leiba club ko kari gumna su ko amasida justice am khak tongna bagi na mukta kan participate honi hai tare yam chuma wafam ni oza eviction haibasi ai lanai oiba wafam kukta su natte mayam ni lambi pakthokpa haibasi dabu chathok chasina na laing chatpa matam lambi thong paragadi mayam gi pumna yai fanabani adubu hana dagi ata ta duna lerak laba mayung hingkhonda khudak ki oiba eviction lakho matam na thugai ba kaidobasi by force without force ta akoina fajana hana tanara kanda mafam jabam settle to wa mafam tanara kanda to winaba haina so jana mari sum thamjari oja du khoi ngasi gi discussion gi aroi bada